Yambem Priyanka bu Dr. Amani Khangna Khangna State Force na yet Thangba Makhut Tekpa Makhei PURAKPADA CHENNABA police personnel sing ATHUBA matamda inquiry TOUDUNA MATIK CHABA CHEIRAK PIGADABANI HAINA Ward number 6 United Club ki secretary THANIL na PHONGDORAKLI Uripo khoisnam laikai laiba community hall da paumi singa unaba mada mahakna makha tana haikibada Haukiba numita pia lengak asina manipur da ing tappa leire haibagi yanabagi damak namfuda miyamgi mayokta sangai festival pangthoknaba hotnabagi mayokta kokomigi thomi singa loinana IDP singna sangai festival pangthopam oiriba hapta kangjebung tamna khongjang changsilakpada security force amadi khongjang loi singa chauna muknabagi thodokta palace compound laiba Khusbu dental clinic ta dentist amu oina thopuduna leidibi Uripo khoisnam laikai degi Yambem tomba amadi Yambem ongbi memigi machanupi Dr.Yambem Priyanka na clinic aduda tear gas ki maikhu aduna leiba ngamdabadagi masama clinic adudagi thoklakpada ikhang khanghodana Manipur police personnel singna nupi police amata yaudana Dr. Amani Khangna Khangna mangaksang namsinba makhut tekpada Yet Thangba Makhut Tekpa Makhei Phuba Chaiba Toraki Masigum Laba Micham Prajada Tamthina life attempt Tawagi Mawongda Satharakliba Siyaning Day Hariba Tawdok Asida Cheneriba police personnel Athuba Matamda inquiry Tauduna Governor MATIK CHABA CHEIRAK PIGADABANI HAINA PHONGDORAKLI Koi Sangai Festival asi pangthok te ya da bugum tor pasida hariba mayamna protest Sangai Festival jim apumena haiba asi impalgi hatta kangjebunda pangthok pada mayam civil society organization amadi ata IDP sing toltuna masigi function asibu boycott tawdabani pangthok payaroi haiduna changjelpa khongjang aduga mawaina na Manipur police amadi asagi agitators sing aduga munarapadagi police Manipur police na tear gas adu kapada hariba Khusbu dental clinic asida tear gas ki maiku do changjan batagi hariba angang Yambem Priyanka hariba angang masa maksu asma gi kitang case laiba ngang ni or mauna maiku duna laiba ngamdana masagi clinic dagi tholakpada ikhang khawdana Manipuri police na mai ngaksamda adusu nupi police yaudana police nupa khaktana changjalaga mangaksamda namjanba asumaina dawa asi aikogi uripokta poksebi ningo basigida makta aikoina maki damakta leptuna asidi mangonda chathagiba maduda chenariba police officer sing amadi maduda yawriba police sing adu athuba matamda inquiry ama tawbire haraga yamna thuna action lahot piu aina media gi thongda governor bu yogna na